ngasi numida waram phongkiba tungan ba manipuri sifong singdigi maruiba paw khura ahanbada kanglaipak ki maira news ta phongba pawma ngasi miyoi taruki asi waksang phangkibaga loinana topul gi landslide sikiba miyoi puna kunga tere sukre miyoi kuntragani pan thiba khangdina leiri topul gi hana landslide thoktuna misimina sauna thokiba mafam aduga irap lapnadana ngasi ayuk landslide thokiba mafam handak tupul thokiba landslide laikhidraba miyoi singa haksang phangnaba thibhombi thabak chathari ngasi ayok pung mangarom taba matamdagi Indian Army, Territorial Army, CRPF, NDRF, SDRF, State Police, Manipur Fire Service, MMTA yauna puna miyoi samri henba rescue team masina tuan ba makhal makha kya gi machine sejinaduna landslide aduna lainung na phumjin khraba asibak sang thibagi thabak satabada ngasi ayuk army personnel manga amadi sinmi amagi asibak sang taruk phangmangam khre hauju phawbada landslide asida laikhidraba miyoi kunga tere ki asibak sang phangkhre miyoi kuntragani pan thiba khangdina leiri loidana topul thokiba landslide asigi phibam hakthengna yengsinna bagi damakta Assam lengak ki minister Water Resources IPR amadi Parliamentary Affairs ki thawpuriba Piyush Hazarika laktuna yengsingani hari haujisu landslide asida laikhidraba miyoi singi haksang phamangamnaba rescue operation yamna kana sathari operation asida hui ani amadi laikhom lainangna phumjinkraba asi waksang sing thinaba Ladakh gi purakpa through wall imaging radar system sejinaduna asi waksang thiba phangnaba thabak yamna kana sathari landslide asida Territorial Army personnel nifugo humdoi laikhidre haiba khangmangamle hauju phawbada army personnel taraga manga gi asibak sang recover tawre asoka personnel taraga humdoi rescue tawduna hospital la layengba gi thabak satakre landslide asida belazer kharagi asibak sang thiba khangdana laidi ba asida railway gi officer ahum yauna punamiyoi nifugo humdoi thiba khangmangamdri haidi amaramda topul gyandak thokiba landslide atuda laikhidraba miyoi taragani thogi thawai yaudraba haksang ngasi Imphal International Airport gi masa gi mayumda pukre thawai yaudraba si haksang sing adu airport ta puraklaba matungda laikhidraba singi maphamna mapung phaba ikai khumna botki loinana aroiba mathau mangam pangthokna bagi damakta flight singda masa gi maramdam yauna thinkhre sera sida None district ki DC Howland la goitiena advisory notice ma thoktuna landslide thokliba mafam asigi akoibda lairiba miyam amadi None district headquarter gi manung chanma mafam de lairiba miyam singda mikup na hum singna lainaba khankhre loinana torel mapan mi sangdana ba khankhibaga loinana evacuate tawba yaba miyoi sing evacuate tawnaba instruction pikre so haidi amaromdana ngasi su tupul gi hanagi landslide thokiba mafam ga naknana sing ningkhaire gi thodok thokre haukiba jun kunga mapan gi hing nongyat None district ki manung chanba marang sing part 5 yamna sauna landslide thokduna tupul yat railway construction m nan sinduna misimina thokrabagi matungna ngasi hanagi landslide thokiba mafam aduga irap lapna dana singmai kinthaduna landslide thokre hari nauna thokiba singning khaibagi thawdo asida hauju phawbi oina misimina aso apan thopagi pawdi phangdri nauna landslide thokliba mafam asi marang singa yamna naknana leiba mafamni hairianasu pawsna phongdorakli atopa paw madana sangai kanmada kaibul gi miyamna asawa thodang lawkhibabu sakhang biduna chief minister na kaibul lamjawda ethnic heritage park sabiu Manipur natana malem gi atai mafamda phangdaba kaibul lamjaw national park ta leiriba sangai kanana ba kaibul lamjaw miyamna asawa thodang lawduna lakhiba du sakhang biduna ethnic heritage and cultural park ama kaibul lamjaw sabina ba club tare na Manipur gi chief minister N Biren gi miyeng singsilakli Manipur lengana kaibul lamjaw grazing ground ethnic heritage and cultural parks hanaba site khangraba kaibul lamjaw gi manung chandaba atopa mafam amada site asi pukhiba gi thabak chathabiganu haina Manipur lengak taksiladuna kaibul lamjaw awang sagramdagi jingmai chandapur phawgi manungda leiba club taret amadi sangai protection forum na puna sinduna miyam goiba wakat khongsat ama ngarang pangthokre wakat khongsat adura saruk yakhiba miyam ethnic heritage and cultural park asi kaibul lamjaw gi grazing ground sagadabani atopa mafamda pukhiba yaroi laingana sangai manghana ba sinbigano haiba plate card sejinaduna khulaw kya su lawki wakat khongsat adu loiraba matungna kaibul lamjaw awangda leibi ima phawoibigi laikolda miyam punduna pawgi mifamju pangthoki pawgi mifam adura kaibul lamjaw du leiriba club taret ki wangangloi ningthaujam rabi na phongdokhibada malemgi mafam ataida phangdaba kaibul lamjaw gi miyam ga sagona duna hingliba sangai si
Kandanaba Legana Cable Lamzau Sangai Ethnic Culturals and Heritage Pagasi Sagani. Haibat Taba the Cable Lamzau Miam Project Adubu, Taran Oki Amadi, Cable Lamzau Miam Ihul Kambi Bagida Manipur Minister and Berenbo, hiding I like Nataki. Cable Lamzau National Park Semgalak pada low party kaya kakpagi awaba ng krapa kay bulgi miyam na project asid laklagani lamdam masigi setmilon da mating kredi oiragani kanna haraw na ki maram sina sangay kana na bang asi fawda thawdang lawri ba kay bulgi miyam gi yaipuna ba khanbiduna heritage park asi kay bulam zawra aduma sabiyu atay mafam na sabi kinu haina su makata na fungdoki ato papaw mana Kohima Dimapur gi lambi sarukara thingki gadawri National Highway Kuntraga Tret Kohima Dimapur lambi ki sarukta marueba thong amadi lambi sing semjin sajin bagi thabak kya sathari basina maram oiraga sathok sasinda athingba khara leigani haina Kohima gi DC Sanabas CIAS na thadorak sirol amana khangalakli sirol asina hai lambi paring asigi Sapru Bamboo Hall Restaurant mapadagi Zubza Police Station phawba lambi gi saru asi satliba tha asigi Tara Tret Kunga Mari Medi Kuntraga Matugi, Numidung Wapung Barodagi, Numidang Warapung Mari Pau Lambi, Pauna Roy Haidihena, Paus na Fongdorakli, Atopa Pau Madana, Lomission Missing Society Dunaba Manipulangan Miyang Sangbiu Society, Housing Low the sign of a urea heart from the Bigi Matananga Seyu, the Maharas, Mongyambam, Multipurpose, Livestock, Agriculturals and Social Forestry, Cooperative Society Limited ki office ta mi phama mapangthok tuna kumna khanane nakre lau singu bagi thaba si akaknaba matam oibana matam sana lomi singda urea har phangandravadi kanaba phangloi sujanom jaraga hingjaba lomi singda matam sana urea har phanganbidabagi awaba mayoknari bisi laingana kendra gi MLA singi khuthangda har phangangani hairabasu hauzik phawbagi oinadi phanganba leitri kendra kharagi MLA da har piragasu Agi walker na tiya hai duna har pide masagi laugi patal paizarabasu hardadi politics to haningde lomi sing laibigi agriculture department amadi agri minister laibani hauzik laudo urea har saidaba yadabanina mamal tangna laiduna sainare masina senthok lambi laizidaba lomi sing awabagi mathakta awaba mayukna hale mausagum district ki oina laidiba district agriculture officer singi kuthangda urea har lengana ahung mamal piduna Nakai sing na lau uduna hingjariba laumi sing na phanganbiu maduna trabadi laumi sing suicide tawbagi phibam da lakani hairi hana paus na fongdorakli atopa paw madanamo July manga phawbagi manungda laumi sing da har phangandrabadi andro kendra da pung nifuga nipan gi total shutdown sathagani haina lapthokre hauzik lawpham na urea har tangai fadana saidaba yadaba matam asida laumi sing na urea har phangandriba sida andro kendra gi laumi sing na manipur lengakpu aduki matik pendaba fongdorakli Loina lakliba July manga phawbagi manungda andro kendra gi laumi singda urea har phangandravadi mathang July taruktagi andro kendra da pung nifuga nipan goeba total shutdown satharagani hana Poiro Pot Local Farmers Development Cooperative Society Limited PLF DCSL gi secretary Khulem Tomsong na fongdokre wafam asing asi Yaripok Turi halda laiba United Muslim Organization gi Playground laingana laumi singna urea har phangandabaga mari lainana pangthokiba laumi singi wakat mi phamamadi tomsauna wangang laduna fongdokibani wakat mi phamadura saruk yakhiba laumi singna laumi da har pigadabani athuba matamda har phangalo madi laumi nataba miyai singna har piba yaroi haina thaba plate card sing paiduna wakat mi pham sathaki secretary khulem tomsauna makhatana fongdokibadi kumsi sahigi oina PLF DC SL gi laumi singna harbik ama phawba phangba leitri mamang jun kunga tarukta poiro patki laumi singna lakhong singdokpaga mari leinana lainga ki mafamda har phanganbina ba wakat ki bas leikre karigumba July manga phawgi manungda har phangandrabadi mathang July taruk ki ayuk pung taruk tagi andro kendra pumra pung nifuga nipan gi total shutdown ki khongjang changsilagani hariba khongjang asida Essential Service yauna anayik amasum lining laison ga mari lainabasingdi komthokani hainasu mahangna makhatana fongdokhi makasa tharak poina to papaman India ranga simiyoi lising taragatret hena COVID positive oikre Union Health Ministry na fongdorakhiba data amagi matungin India pumugi oina nga simiyoi lising taragatret ka sumnagi humdra COVID positive oipa thengnare
Data asigi matung ina ngasi thengna khiba COVID positive oiba miyoi masing asi tharaga India da puna COVID positive oiba masing asi lakh amaga sumnagi lising taret ka samaga marfuga mapan de hengakhre COVID-19 laisat India da hex handora khiba matamdagi hauji phawbara COVID laina na nahanba miyoi masing crore mariga lakh kunthraga mariga lising humfuga mapan ga sumnagi saniga kunthraga mari sukre ngasi gi laisat asina maram oiduna miyoi kunga homdoi laikhire ngasi laikidaba miyoi masing asi tharaga COVID-19 na India gi oina miyoi lakh mangaga lising kunga mangaga samaga kunthra sikhre hairi hanasu pausna makhatana phongdorakli maka satharak poina to papaw mana Manipur yauna any state singna petrol gi mamal hongdo hongjin tawre Bharat ki awang nongpok ki state singna petrol amadi diesel gi mamal hongdo hongjin tawkibaga loinana Manipur amasum Assam da mamal hanthare loinana Nagaland da mamal hengale hari pausina hai awang nongpok pumbada petrol gi mamal hongdo hongjin tawkiba sida Manipur gi district kharadasu mamal hongdo hongjin tawre Manipur petrol liter amagi mamal paisa tara Assam da paisa kungamari hanthakre aduga Nagaland na paisa taraga mathoi hengale Manipur gi district singi oina Bisnupur petrol gi mamal paisa tara Tenopal paisa kunthraga tro hanthare Susampur district paisa kunga humdo Imphal West paisa mari hengale haidi Amaramda diesel gi mamal da Manipur paisa mapan Assam da paisa kungani thoi Bisnupur paisa mapan Tenopal da paisa kunthraga ni thoi hanthare Nagaland na paisa tara Susampur na paisa kun Imphal West da paisa mari hengale mamal hongjo hongjin tawba sina petrol liter amagi mamal Manipur da lupa chamaga amaga paisa taraga nipan Assam da lupa maudraga taruka paisa kunthraga taret Nagaland da lupa maudraga nipan paisa kunthraga mapan pire Manipur gi district singi oina Bisnupur petrol liter amagi mamal lupa chamaga amaga paisa taraga nipan Susampur da lupa chamaga amaga paisa marfuga mapan Tenopal da lupa chamaga amaga paisa marfuga mathoi Imphal West da lupa chamaga amaga paisa kunga nipan pire hari diesel goina Manipur da lupa marfuga tareka paisa taraga mathoi Assam da lupa marfuga mariga paisa kunga tare Nagaland da lupa marfuga taruka paisa humdraga manga pire Manipur gi district singi oina Bisnupur diesel liter amada lupa marfuga tareka paisa taraga mathoi Susampur da lupa marfuga tareka paisa humdraga mari Tenopal da lupa marfuga tareka paisa humfuga nipan amadi Imphal West da lupa marfuga tareka paisa kun pire hairi hena pausna phungdorakli atopa paw amadana sing ningkhaiduna nan sinbada laikhidraba sing mayum pukre None district ki Tupul gi sing ningkhaibe gi lebak thiba thaudokta laikhidraba miyoi taragani thoi gi thawai yaudroba haksang asi Imphal International Airport gi masa gi mayumna pukre laikhidraba sing gi maphamda mapung phan ikai khumna bu utpaga loinana laikhidraba sing gi haksang sing adu aroiba mathau mangam pangthoknaba akhanaba flight sing na pukhi hairi atopa pawamana lupa lakh manga room gi oigedaba Indian made foreign liquor case samaga taruk fare pawningkol pauksi da phongkiba maruiba pawkhrani SDPO Moirang L Santikumar na lusingba Bisnupur CDO gi akhanaba timama di Moirang Police Station timamana ngarang local market lupa lakh manga rung gi oigedaba Indian made foreign liquor case samaga taruk fagat pangamre ASP Bisnupur and Hirojit ki lamjing makhada Moirang Police Station gi manung sana leiba Moirang Oksongbung laikai da leiba hotel amadagi fagalaba polam sing media gi mangda SDPO Moirang gi office ta puthokiba polam sing su puthoki fagalaba polam sing media gi mangna puthokpa duga mari lainana SDPO Moirang na asiguma hawgalagliba tungi yumbi oirakadoriba naharol kaya bu manganana ba sera number lamida pugadaba nishagi karbar sima tungna tawbigano kariguma makhatana tawramlaba sing SDPO Moirang na konba mafam sing dadi adumak hairiba drive asisa thakigani masida kariguma thengnaba tholabadi maduda pirakpa ain goeba sarak masana yana lawjagadabani haina SDPO Moirang L Santikumar na khangalakli Pauksi asidasu sumna phongli har phangandabi mayokta farmers singna total shutdown kokre kangla pawd phong maruiba pawkhra momyam thamjagi mamang tha June 3 poirau pat alakon farmers development cooperative society limited na poirau pat ki farmers miyamna khongnung haibadi laukhong singmagi thabak pangdoki farmers singna pauksi singna urea phangdabagi farmers singna awaba mayoknabagi wakat khraba phawada Imphal East ki CAO na Adar amadi law pata lawiyu yarakta madi mamang numit kharani gi mamang nigi Adar pata piraknaba khangalakpa laikhrabani Agri Department na DAO Imphal East na amadi Andhra Kendra laklambaga law kayam urea saiba yabagi law kaya hullagi haiba DAO Imphal East na yengsin khrabani
अदुबु ngasi phawba urea har phangdana leiri maram asina tang manga phawbagi manungda hairiba farmers singi urea pibidaba tarabadi tang taruktagi tang nipan phawba total shutdown toragani total shutdown asida komthokadaba singdi mai ising deva karma komthokjagani madusu maram chana sakpiyu maram chadana lakpa tarabadi khushawnaraba farmers singna tathi tawoina tawi haina warobiganu haina Poirau Pat Lokon Farmers Development Cooperative Society gi Secretary Khulem Tomsong Thadorak Pasirol Amadasu Fongdorakli Atopa Paomana Indigenous People Bill Puthok to Assembly the Pukhanava Honagani Asankasar Indigenous Peoples Forum Manipur gi President Asankasar Naikre Aiko Indigenous Peoples Community Singasi Mitop Singa Mapandagi Divide and Rule Sanaraga Aiko Indigenous Muscle Nuksinahandava Aiko Gimarakta Aranba Thinaraga Sing Thanaba Honaduna Lady, Asway Baranba Lerabasu Ekoi, Indigenous People Nihaina, Sam Tokna Yaba Wakalon, Amata Tambida Vasi, Indigenous Peoples Forum Asukimati Noiti, Madugidama Indigenous Peoples Forum CMG Kontangasi, Laura Kibani, Wapamasingasi Press Crapta Palmi Singer Unavada Fondo Kibani, Mana Makata Araduna, Indigenous People Singasi, Thainadagi, Nungsi Sandana Laminarapani, Amuhana Nungsi Sandana Lainanabagidama Indigenous Peoples Forum Natapak Tawgani, Sing the Lam Sauna Lerabasu, Ihang Hang Natamba, Farm Industry Tawgada Sing Tohandre, Mapandagi, Luina Pushilavanina, Economy the Nomonomi Hantarakli, Maramaduna Indigenous Peoples Forum na Indigenous People Bill Ama, Draft Tawgaloinana, Assembly the Hariba Billasi, passed on about Puhatkani, Handak Aikoina Pukatpangam the Batarabasu Aikoigi. Forum asida ML oirakadaba mayam ama oiri sungsoi soidana bill asi pass tawnaba pukhatkani haina su phongdokhi amaromdana none DC na khunja sing section na laina bakhangalakli none district ki tupul gi railway singwa sagali sing ningkhaiduna miyoi kya hingna phumjin khiba misi mina thokpa madi nong leptana suba maramna mapum asi yamna khudong thiningai oiba phibam da lairi none gi kuthaba mafam amasum izel turel nakna lairiba khunja sing section na laina district asigi deputy commissioner Howlin Lan Guite Nangasi Ayuk Advisory Notice Amathokuna Miam the Kankre. The Sigi Advisory Notice Asina Maru Oina Nonegi Low Lying Area Amadi Izel Turel Singing Haivana Maramoeraduna Art Damgi Mawong the Turel Fumziliba Sina Amuk Henami Pire Housing Sumio Kiagi Haksang Fumzin Kiba Pangnaba Art Mover Kiagaloina Mapan Yamadi State Kilariba Missionary Sing Seasonary Mapamasigi Manakta Labising Missing na sing na apikpa angang turel miyara satana lehalu haina spouse na makatana fongdurakli atopa paomana BJP ST Morsagi executive mi pampangdokre BJP ST Morsagi executive meeting among si hotel Nirmalara pangdokre ST Morsagi president Langzagai Kamai Hill Area Committee ki chairman MLA Dipu Gangmayamadi ST Morsa BJP Mani Pradesh ki Thaupuriba Shumati Balamadi atai member kya saryakhi Mipamasina ST Morsana Kari Tabak Togani, ST Morsaki Kari Togani have a wapam putokuna Saryaki Sinda, wapam putokuna Fungo Nakiswadi. Loshilapuna Pandam Poxi the form of Pongtangamiam the Tanzaramgi. Nasimio Taruki Ashivaksang, Pamangam Crepuna Sibaksang Kuntrasukre, Kuntragani Tiba Kangri, Kunzasing Makatana, Mikup Nahom Sing Lane of Kankre, None District Manungsanba, Makwam. Marang sing the hoki bazun kuntragi hinda singning khai bedagi nan sin kiba mioi singi manungda ngasi mioi taragi asibak sang pangkre ngasi panggiba sibak sang tara si tharga puna sibak sang kuntra sukre makatana thibu humgi thabak chathari ngasi panggiba mioi tara sigi manungna sinmi ama amasum territorial army gi personal taru yauri lemau ribasing masak khangduknaba honari ngasi yupung mangadagi army Assam Rifles CRPF NDRF SDRF Police yauna mi thibi ki thabak sathabauki mi thibi ki thaba sida apaba khulai sejinabaga loinana hui ani su sizinaki ngasi miyoi taruki asibak sang phangkraba matung hauji singning khaira duna nansingkraba miyoi kuntra ga taruki asibak sang thiba phangdana lairi sohairi amaromdana marang singi miyam lu kokpada len tabu gumle amuk singning khaira kodigi mi thibi ki thabak sathariba sing khunja sing mi pakhanare None district ki manungsanwa makwam marang sing da hokiba zun kuntragi ehingda sing ningkhaire bedagi nansin kiba miyoi sing thinari ngai serakta ngasi su amuk sing ningkhaire rakpadagi mi thibagi thabak sathari sing pakhanare loinana sing ningkhaire bagi awaba mayuknari ngai serakta amuk sing ningkhaire rakpa sida mafamdugi miyam lu kokpada len taba oina thokle hari
पाउसना चिंग निंखाई की बसरुक अदगी निंखाइदना लेरिबा दु ngasi ayuk mudslide ki mawongda oro oro chien tharapga loinana चिंग सेपसु सरुक खरा namtakhibani adubu मिसिमिना असो अपनी याहुद्रे मसिना मरम ओइरगा हौजिक मी थिबेगी थबक चथरिबा CRPF NDRF SDRF पुलिसिंग मी पाइबा पोकपगा लोइनना पाखतनरे हाइदि खुंजा सिंदगी फंगबा मतुंगिना मफमदुगी मियाम मखाताना सिंग निंखाइरकपदा इहिंग तुंबदा अकीबा पोकले हाइदि हेना पाउसना फोंदोरकली हौजिक ओइनदि म्याम पाउस मतंगसे लुसिनजरगे मसु म्याम पुना अनौबा अपडेट ngamiनसी and thank you